ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯎ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯣꯏꯔꯩ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯒ ꯌꯥꯝ ꯇꯟꯅ ꯍꯧꯒꯠꯂꯛꯂꯒ ꯃꯪꯒꯣꯜ ꯑꯁꯤꯗ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯐꯝꯂꯤ꯫ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ꯫ ꯃꯍꯥꯛꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯈꯝꯊꯦꯡꯂꯤ꯫ "ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯍꯧꯖꯤꯛꯇ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯤꯕꯅꯤꯅꯦ ꯍꯥ? ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯤꯡ ꯑꯍꯤꯡꯁꯤꯕꯨ ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯅꯤ? ꯅꯣꯡꯃꯗ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯦ꯫ ꯅꯔꯦꯡ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯅꯨꯄꯤ ꯊꯤꯗꯅ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ?" "ꯃꯣꯏꯅ ꯊꯧ ꯂꯩꯇꯕꯒꯤ ꯅꯨꯄꯤꯗꯣ ꯉꯟꯇꯥꯅ ꯊꯤꯔꯤꯕ꯫ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯤ꯫ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯄꯂꯦꯝ ꯃꯄꯣꯛꯄꯤ." "ꯏꯃꯥ, ꯅꯆꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯏꯀꯥꯏꯖꯗ꯭ꯔꯥ ꯈꯪꯗꯦ ꯋꯥꯅꯤ꯫ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯅꯨꯄꯤ." "ꯍꯩ, ꯅꯁꯥꯅ ꯈꯪꯗꯕꯗꯣ ꯑꯗꯨꯒꯤ ꯇꯥꯛꯂꯤꯕꯅꯤ꯫ ꯅꯁꯥꯒꯤ ꯆꯍꯤꯗꯣ ꯑꯃꯨꯛꯇ ꯄꯥꯎꯑꯣ, ꯀꯌꯥ ꯁꯨꯔꯦ? ꯍꯥ, ꯀꯌꯥ ꯁꯨꯔꯒꯦꯕ?" "ꯀꯩꯅꯣ ꯏꯃꯥ, ꯑꯅꯤꯅꯤ ꯊꯤꯕꯤꯗ 10 ꯐꯥꯎ ꯁꯨꯗ꯭ꯔꯤ꯫ ꯌꯥꯝ ꯌꯥꯔꯤ ꯀꯩꯅꯣ, ꯑꯉꯥꯡ ꯑꯣꯏꯔꯤ." "ꯍꯩ, ꯄꯥꯄꯤꯒꯤ ꯃꯆꯥ, ꯁꯨꯅꯤꯡꯗꯕ ꯀꯇꯟ! ꯅꯪꯃꯨꯛ ꯇꯟꯕ ꯃꯤꯁꯦ ꯂꯩꯔꯝꯂꯣꯏꯌꯦ꯫ ꯅꯪꯅꯦ, ꯑꯩ ꯁꯤꯈ꯭ꯔꯒ ꯅꯪ ꯁꯨꯅꯤꯡꯗꯕꯅꯤꯅꯅꯦ ꯑꯃꯥꯡꯕ ꯁꯣꯏꯗꯅ ꯆꯥꯍꯧꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯪ ꯑꯃꯥꯡꯕ ꯆꯥꯗꯧꯔꯤ ꯃꯆꯥꯅꯤ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯍꯦꯟꯃꯟꯗ꯭ꯔꯗꯨꯗꯤ ꯏꯃꯥ, ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯑꯩꯈꯣই ꯏꯃꯥꯁꯤꯗꯤ ꯅꯥꯞ ꯆꯥꯗ ꯋꯥ ꯃꯌꯥꯝ ꯉꯥꯡꯗꯅ." "ꯍꯥꯏꯗ꯭ꯔꯗꯤ ꯍꯥꯛꯅ ꯁꯨꯅꯤꯡꯗꯕꯗꯨꯗ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯍꯩ, ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯒꯦ ꯀꯣ꯫ ꯅꯪꯅ ꯁꯟ ꯑꯁꯤ ꯑꯣꯏꯔꯒ ꯃꯕꯨꯛ ꯊꯟꯅ ꯁꯖꯤꯛ ꯄꯤꯖꯔꯨꯆꯣ꯫ ꯍꯩ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦꯅꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒ ꯋꯥ ꯉꯥꯡꯅꯔꯤꯉꯩꯗ ꯃꯁꯤ, ꯍꯩ, ꯌꯥꯝ ꯊꯨꯅ ꯇꯧꯀꯣ꯫ ꯑꯗꯨꯒꯅꯦ, ꯃꯪꯂꯒ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯗꯨꯗ ꯆꯠ." "ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯁꯟ ꯑꯃꯨꯛ ꯁꯦꯜꯂꯨꯗꯣꯏꯕ? ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯦ, ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯄꯣꯏꯔꯩ ꯀꯧꯕꯒꯤ ꯂꯥꯏꯕꯛꯁꯦ." ꯄꯣꯏꯔꯩ ꯌꯥꯝ ꯇꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯤꯡꯌꯥꯒꯤ ꯁꯟꯖꯥꯕꯨꯡ ꯇꯝꯅ ꯁꯟ ꯍꯣꯏꯔꯒ ꯂꯥꯛꯂꯤ꯫ ꯁꯟꯖꯥꯕꯨꯡ ꯌꯧꯔꯗꯨꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯁꯟꯁꯤꯡ ꯑꯗꯨ ꯁꯖꯤꯛ ꯄꯤꯖꯔꯤ꯫ ꯄꯣꯏꯔꯩ ꯎꯈꯥ ꯑꯃꯗ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯇꯪꯒ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯍꯥꯏꯗꯅ꯫ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯇꯪꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ ꯁꯩꯇ꯫ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅꯒ ꯍꯥꯏꯅꯕ ꯃꯣꯏꯒꯤ ꯌꯥꯏꯑꯣꯏꯕ ꯈꯨꯗꯣꯞ ꯀꯥꯏꯗꯣ ꯂꯩ ꯖꯥꯠꯂꯥ? ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯗꯤ ꯃꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯧꯗꯤ ꯃꯥꯜꯂꯤ꯫ ꯂꯩꯇ꯭ꯔꯗꯤ ꯀꯩꯁꯨ ꯍꯥꯏꯅꯔꯣꯏꯕ, ꯂꯩꯔꯝꯕꯒꯤ ꯍꯥꯏꯅꯔꯝꯃꯤꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯞꯇꯨ ꯑꯩꯅꯒ ꯐꯪꯖꯔꯗꯤ ꯇꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯩꯅ ꯄꯥꯝꯖꯕ ꯃꯊꯪ ꯃꯊꯪ ꯊꯣꯛꯍꯟꯒꯗꯧꯅꯤ꯫ ꯁꯦꯜ ꯃꯌꯥꯝ ꯑꯃ, ꯁꯅꯥ ꯂꯨꯄꯥ, ꯐꯖꯔꯕ ꯌꯨꯝ ꯑꯃ, ꯑꯗꯨꯒ ꯑꯩꯅ ꯆꯥꯅꯤꯡꯕ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯊꯣꯛꯍꯜꯂꯒ ꯆꯥꯊꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯑꯅꯥꯐꯥꯎ ꯇꯥꯔꯝꯗꯦꯕ꯫ ꯑꯁꯤꯗꯅꯤ ꯑꯩꯅ ꯂꯥꯏꯁꯦ ꯂꯩꯇꯦ ꯂꯩꯇꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯂꯥꯏ ꯍꯥꯏꯕꯗꯨ ꯂꯩꯔꯕꯗꯤ ꯅꯍꯥꯟꯅ ꯑꯩ ꯁꯦꯜ ꯈꯥꯎꯖꯥꯎ ꯑꯃ ꯈꯨꯜꯂꯝꯕꯁꯨ ꯌꯥꯏꯕ꯫ ꯏꯍꯦ, ꯑꯩꯅ ꯁꯣꯝꯗ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯁꯟꯁꯤꯡꯗꯣ ꯀꯗꯧ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯆꯪꯉꯝꯗꯅꯕ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯉꯁꯤꯗꯤ." ꯂꯩꯅꯝ ꯃꯇꯥ ꯂꯩꯁꯅꯥꯒꯤ ꯐꯤꯁꯥ ꯀꯣꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯏꯇꯥ, ꯍꯟꯗꯛꯀꯤ ꯅꯪꯒꯤ ꯐꯅꯦꯛ ꯃꯆꯨꯁꯤ ꯐꯥꯎꯗꯤ ꯉꯥꯎꯖꯩ ꯍꯦ ꯑꯣꯟꯊꯣꯛꯅ ꯑꯩꯗꯤ꯫ ꯃꯁꯤꯒꯤ ꯂꯩ ꯃꯆꯨꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯒꯤ 2 ꯄꯤꯒꯗꯕꯅꯤꯀꯣ, ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯝꯕꯒ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦ? ꯏꯇꯥꯒꯤ 2ꯗꯣ ꯁꯣꯏꯗꯅ ꯈꯥꯛꯆꯒꯦ, ꯌꯥꯅꯤ꯫ ꯃꯊꯪꯒꯤ ꯄꯤꯍꯧꯗꯤ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕꯤ ꯑꯣꯏꯅ ꯁꯥꯔꯒꯦ ꯈꯜꯂꯤ, ꯈ꯭ꯋꯥꯡꯒꯤ ꯑꯣꯏꯅ." "ꯑꯗꯣ ꯀꯔꯤ ꯃꯆꯨ ꯁꯥꯗꯣꯏꯅꯣ ꯍꯥꯏꯕ?" "ꯊꯝꯕꯥꯜ ꯂꯩꯅꯥ ꯃꯆꯨ ꯑꯣꯏꯅ ꯁꯥꯔꯒꯦ ꯈꯜꯂꯤꯕ꯫ ꯀꯨꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯆꯨꯁꯦ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤꯡꯅꯔꯛꯂꯤꯕꯁꯤ꯫ ꯃꯤ ꯐꯅꯌꯥꯝꯅ ꯌꯥꯝꯂꯕꯅꯤ, ꯑꯩꯅ ꯁꯥꯕ ꯉꯝꯗꯕꯗ ꯃꯉꯥꯏꯔꯦ." "ꯍꯣꯏ, ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯊꯕꯛ ꯈꯔꯗꯤ ꯀꯣꯝꯂꯅꯤ, ꯑꯗꯨꯅ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯅꯤ ꯍꯟꯗꯛꯇꯤ꯫ ꯑꯗꯣ ꯏꯇꯥ ꯂꯩꯁꯅꯥ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯟꯗꯣꯟ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯌꯥꯝ ꯇꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯍꯥꯟ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯅꯦ ꯇꯣꯝꯕꯤꯈꯣꯏꯗ ꯏꯃꯥꯅ ꯉꯥ ꯂꯧꯈꯤꯕꯒꯤ ꯁꯦꯜ ꯂꯧꯔꯁꯨ ꯍꯥꯏꯗꯅ ꯆꯠꯂꯦꯕ꯫ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯋꯥ ꯀꯟꯅ ꯉꯥꯡꯅꯍꯧꯏꯀꯣ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯂꯝꯒꯗꯧ ꯃꯥꯜꯂꯤ꯫
ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯗꯤ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯝ ꯐꯥꯈ꯭ꯔꯕꯅꯤ꯫ ꯍꯣꯏ, ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯏꯇꯥ꯫ ꯍꯣ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯏꯟꯗꯣꯟ ꯁꯅꯥꯗꯣ ꯑꯩꯒꯤꯗ ꯍꯦꯛ ꯐꯅꯦꯛ ꯂꯩꯕ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯇꯥꯍꯧꯏ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗꯨꯗ꯫ ꯃꯗꯨꯒꯤ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯗꯨꯒꯨꯝꯕꯗꯒ ꯑꯩ ꯌꯨꯝꯒ ꯄꯥꯟꯖꯔꯣꯏꯀꯣ꯫ ꯃꯁꯛꯇꯤ ꯐꯖꯩ, ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯔꯤꯜ ꯄꯥꯟꯗꯦ꯫ ꯑꯩꯗꯤ ꯃꯁꯛ ꯊꯤꯔꯁꯨ ꯊꯕꯛ ꯁꯨꯅꯤꯡꯕ ꯅꯨꯄꯥ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯄꯠꯇꯅ ꯂꯥꯏꯔꯕ ꯃꯤꯁꯨ ꯑꯣꯏꯁꯅꯨ꯫ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ, ꯈꯜꯂꯛꯆꯩ ꯏꯇꯥ꯫ ꯑꯐꯕ ꯅꯨꯄꯥꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ? ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯤꯁꯨ꯫ ꯁꯛꯅ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ? ꯃꯥꯒꯤ ꯐꯖꯕ ꯁꯛꯇꯣ ꯆꯥꯛꯀ ꯇꯣꯜꯂꯒ ꯆꯥꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯁꯨꯅꯦ, ꯊꯤꯔꯁꯨ ꯊꯤꯁꯅ ꯁꯨꯅꯤꯡꯕ ꯅꯨꯄꯥ ꯄꯥꯝꯖꯩ ꯅꯇꯥ ꯑꯩꯁꯨ꯫ ꯏꯇꯥ ꯂꯩꯁꯅꯥ, ꯑꯩꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯗꯧꯕꯒꯁꯦ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯩ ꯆꯠꯂꯒꯦꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯩꯔꯥ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ꯫ ꯍꯣꯏ ꯏꯇꯥ, ꯆꯠꯂꯣꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯍꯥꯏꯕꯤꯅ, ꯏꯕꯦꯝꯃ ꯊꯕꯛ ꯐꯕꯤꯌꯦ, ꯅꯨꯃꯤꯠ ꯇꯥꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ꯫ ꯍꯥ, ꯊꯕꯛ ꯐꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎ ꯐꯤꯁꯥꯀꯣꯟ ꯑꯁꯤꯗ ꯐꯝꯗꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯏꯃꯥꯇꯣꯟ, ꯊꯕꯛꯀꯨꯝꯕ ꯂꯣꯏꯁꯤꯟꯖꯔꯒ ꯐꯤꯁꯤ ꯁꯥꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯆꯥ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯀꯔꯤ ꯇꯧꯖꯧ ꯅꯠꯇꯦ, ꯁꯦ ꯇꯨ ꯆꯦꯡꯅꯤ, ꯍꯧꯖꯤꯛꯃꯛ ꯁꯦꯡꯅ ꯈꯞꯇꯣꯛꯎꯔꯁꯨ, ꯑꯗꯨꯒꯅꯦ ꯆꯥꯛꯇꯣ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯊꯣꯡꯉꯨꯀꯣ꯫ ꯏꯁꯥꯁꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ꯫ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ, ꯃꯕꯨꯛꯅ ꯐꯠꯇ꯭ꯔꯤꯕ ꯁꯤꯈꯤꯕ ꯃꯃꯥꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯈꯦꯇꯣꯛꯅꯤꯡꯉꯥꯏꯒ ꯂꯩꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯃꯥ ꯍꯤꯡꯆꯥꯕꯤꯗꯣ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯕ꯫ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯄꯗ ꯃꯥꯒꯨꯝꯃꯤꯅꯁꯨ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤ꯫ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯋꯥ ꯑꯄꯪꯕꯁꯤꯗ ꯅꯝꯗꯅ ꯂꯩꯒꯦ ꯌꯥꯎꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯥꯒꯨꯝꯕꯅ ꯑꯩꯒ ꯂꯝꯕꯥ ꯇꯧ ꯃꯇꯤꯛꯂꯣ꯫ ꯑꯩꯁꯦ ꯂꯩꯀꯥꯏꯁꯤꯗ ꯏꯁꯛ ꯐꯖꯕꯗ ꯏꯃꯤꯡ ꯁꯦꯀꯥ ꯀꯥꯏꯅ ꯏꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯤꯅꯤ꯫ ꯍꯥꯏꯕꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯅꯤꯅ ꯃꯄꯨꯟꯁꯤꯗꯣ ꯈꯪꯎꯊꯛꯇ ꯂꯣꯏꯈ꯭ꯔꯦꯗꯅ꯫ ꯃꯥꯒꯤ ꯅꯨꯄꯥ ꯑꯄꯪꯕꯁꯤꯃꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯝ꯫ ꯑꯩꯁꯦ ꯏꯒꯨꯟꯗꯤ ꯂꯥꯏꯃ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯁꯦ ꯁꯤꯒ ꯊꯥꯔꯒ 5ꯗꯤ ꯁꯨꯔ ꯃꯥꯜꯂꯦꯅꯦ꯫ ꯍꯣꯏꯗ, ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯀꯩꯅꯣ꯫ ꯀꯅꯥꯒꯤ ꯍꯅꯨ ꯍꯅꯥ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯤꯌꯔꯒꯤ ꯁꯤꯡꯖꯨꯗ ꯉꯥꯡꯕꯁꯦ ꯉꯥꯎꯏ ꯍꯥꯏꯕ꯫ ꯄꯣꯏꯔꯩ ꯌꯥꯝ ꯇꯟꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ꯫ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯥꯛꯂꯤ, ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯆꯥ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯕꯨ ꯅꯨꯄꯤ ꯃꯆꯥꯗꯧꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯍꯜꯂꯤꯁꯤꯕꯣ? ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯌꯨꯝ ꯀꯣꯛ ꯊꯥꯗꯣꯛꯑ ꯆꯠꯈꯤꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯥꯅꯤ, ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯑꯩꯗꯤ ꯅꯨꯄꯥꯅꯤꯅ ꯌꯥꯔꯣꯏ꯫ ꯑꯩ ꯒꯤꯒꯥꯟ ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯗ꯫ ꯑꯣ ꯄꯂꯦꯝ ꯏꯃꯥ, ꯄꯨꯛꯐꯠꯇꯕꯤ, ꯆꯥꯕꯤ, ꯀꯣꯆꯥꯕꯤ, ꯏꯃꯥ ꯅꯪ ꯄꯦꯜꯂꯨꯀꯣ꯫ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯣꯠꯂꯒ ꯄꯦꯜꯂꯣꯕ ꯅꯪ꯫ ꯀꯩꯅꯣ ꯄꯨꯈ꯭ꯔꯤꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯅ? ꯑꯩꯗꯤꯕ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯏꯁꯤꯡꯁꯤ ꯁꯣꯛꯂꯒ ꯄ꯭ꯔꯞ ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫ ꯄꯣꯏꯔꯩ ꯏꯁꯤꯡꯗ ꯄ꯭ꯔꯞ ꯁꯣꯛꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯤ ꯃꯣꯝꯕꯤꯅ꯫ ꯍꯥꯏ ꯂꯩꯁꯥꯕꯤꯁꯥ, ꯅꯣꯏꯅꯦ ꯍꯌꯦꯡꯅ ꯌꯨꯝ ꯄꯥꯟꯕꯗꯅꯦ ꯇꯨ ꯑꯥꯗ ꯆꯠꯈ꯭ꯔꯤꯕ ꯃꯥꯒꯤ ꯄꯣꯏꯔꯩ ꯍꯥꯏꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯗꯗꯤ ꯅꯌꯨꯝ ꯄꯥꯜꯂꯨꯅꯨꯀꯣ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤ ꯂꯩꯔꯕꯗꯤꯅꯦ ꯍꯧꯖꯤꯛ ꯐꯖꯔꯤꯕ ꯅꯁꯛꯀꯥꯗꯣ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯃꯥꯟꯗꯣꯏꯅꯤ꯫ ꯅꯀꯣꯛꯀꯗꯣ ꯁꯪꯕꯥꯏꯃꯨꯛ ꯆꯥꯎꯗꯅ ꯐꯅꯦꯛ ꯀꯨꯔꯨ ꯀꯥꯕ ꯁꯦꯒꯥꯏꯐꯝ ꯁꯦꯠꯂꯒ ꯑꯗꯨꯝ ꯀꯩꯊꯦꯜꯗꯧꯅ ꯇꯥꯖꯅꯤꯍꯦ꯫ ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯕꯦꯝꯃ ꯁꯥ꯫ ꯂꯩꯅꯨꯅ, ꯏꯅꯝꯃ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯄꯣꯏꯔꯩ ꯍꯥꯏꯕ ꯄꯥꯈꯪ ꯁꯥꯔꯤ ꯑꯁꯦ ꯃꯁꯤꯃꯨꯛ ꯁꯨꯅꯤꯡꯗꯕ ꯌꯥꯝ ꯇꯟꯕ ꯅꯨꯄꯥꯁꯦ ꯂꯩꯀꯥꯏꯁꯤꯗ ꯑꯅꯤꯁꯨꯅ ꯂꯩꯔꯝꯂꯣꯏ꯫ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯏꯅꯝꯃ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯇꯟꯃꯟꯗꯅ ꯆꯥꯛ ꯐꯥꯎꯕ ꯁꯥꯏꯗꯅ ꯄꯨꯝꯅ ꯌꯣꯠꯂꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯗꯤ꯫ ꯍꯣꯏꯅꯦꯍꯦ, ꯃꯗꯨꯃꯥꯏꯅ ꯁꯣꯏꯗ ꯇꯧꯔꯝꯒꯅꯤꯀꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ꯫ ꯑꯁꯤꯕꯨ ꯃꯤ ꯑꯣꯏꯅ ꯍꯤꯡꯗꯅ ꯂꯩꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯁꯤꯖꯈꯤꯒꯦ ꯍꯥꯏꯗꯦꯅꯦ꯫ ꯃꯥꯂꯦꯝ ꯂꯩ ꯂꯨꯝꯂꯅꯕ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯅꯤ ꯑꯁꯤꯒꯨꯝꯕꯁꯤꯗꯤ꯫ ꯇꯣꯟꯗꯣꯟꯅ, ꯑꯗꯣ ꯏꯅꯝꯃ ꯑꯐꯕ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯥꯏꯕ? ꯌꯥꯝ ꯂꯥꯏꯈ꯭ꯔꯕ ꯋꯥꯅꯤꯅꯦ ꯑꯩ ꯍꯥꯏꯔꯛꯀꯦꯁꯦ꯫ ꯅꯈꯣꯏ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯉꯤꯗꯅ, ꯑꯗꯨꯗ ꯅꯈꯣꯏꯗ ꯄꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯣ ꯌꯥꯝ ꯊꯣꯠꯄ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯅꯨꯄꯥꯗꯣ ꯊꯕꯛ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯗꯧꯅꯤꯀꯣ꯫ ꯑꯗꯨꯒ ꯈꯨꯠꯇꯣ
ꯆꯩꯔꯣꯡꯗꯧꯅ ꯌꯥꯝ ꯀꯟꯕ ꯅꯨꯄꯥꯁꯤꯡꯗꯣ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯇꯟꯗꯕ ꯅꯨꯄꯥꯅꯤꯀꯣ ꯃꯁꯤ ꯀꯥꯎꯒꯅꯨꯀꯣ ꯏꯅꯝꯃꯅ ꯉꯁꯤ ꯇꯥꯛꯂꯤꯕ ꯂꯩꯋꯥꯁꯦ ꯈꯪꯖꯤꯜ ꯇꯨꯡꯗ ꯌꯥꯝ ꯀꯥꯟꯅꯔꯛꯇꯣꯏꯅꯤ ꯂꯩꯅꯨꯅ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯁꯨꯈꯪ ꯈꯪꯗꯦ ꯁꯤꯗꯩꯗꯤ ꯈꯪꯒꯅꯤ ꯑꯩꯗꯤ ꯅꯨꯄꯥ ꯑꯐꯕ ꯐꯪꯒꯅꯤ ꯃꯁꯤꯒꯤ ꯂꯩꯋꯥꯁꯦ ꯈꯪꯂꯕꯅꯤꯅ ꯍꯥꯏꯕꯤ ꯃꯀꯦ ꯁꯦꯝꯂꯤ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡ ꯏꯔꯨ ꯂꯨꯖꯔꯒ ꯃꯀꯦ ꯁꯦꯝꯕꯒ ꯅꯠꯇꯦ ꯏꯔꯨꯖꯗꯅ ꯍꯩꯕꯤ ꯇꯩꯕꯤꯅꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯕ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯍꯥꯏꯖꯤꯟꯅꯕꯒ ꯅꯠꯇꯦ ꯐꯖꯩꯀꯣ ꯑꯩꯒꯤ ꯐꯖꯔꯕ ꯏꯁꯛ ꯑꯁꯤꯗ ꯅꯨꯄꯥ ꯀꯌꯥꯅꯤ ꯀꯦꯜꯂꯤꯕ ꯃꯁꯤꯡ ꯊꯤꯕꯒ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯌꯥꯝꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯑꯩꯁꯦ ꯏꯒꯨꯟꯗꯤ ꯂꯩꯀꯣ ꯀꯔꯤꯅꯣ ꯍꯅꯨ ꯍꯟꯊꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯄꯥꯈꯪ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯃꯇꯝꯁꯦ ꯊꯦꯡꯂꯝꯕ ꯇꯥꯔꯤꯅꯤ ꯃꯗꯨꯒꯤ ꯏꯃꯥ ꯁꯥꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯊꯕꯛꯀ ꯂꯣꯏꯈ꯭ꯔꯕ ꯖꯥꯠꯂꯥ ꯉꯁꯥꯏ ꯅꯣꯡꯐꯣꯡ ꯉꯥꯟꯕꯗꯒꯤ ꯁꯦꯝ ꯁꯥꯍꯟꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯩ ꯂꯩꯁꯅꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯕꯦꯝꯃ ꯅꯪ ꯑꯃꯅꯦ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯣꯟ ꯍꯥꯏꯅꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯍꯦ ꯏꯃꯥꯇꯣꯟ ꯂꯣꯏꯖꯔꯦ ꯁꯤꯡꯖꯨ ꯌꯣꯝꯅꯕ ꯃꯅꯤꯡꯗꯒꯤ ꯂꯥꯛꯈ꯭ꯔ ꯍꯦꯛꯂꯨꯕꯅꯤ ꯂꯣꯏꯔꯦ ꯑꯩꯅ ꯐꯖꯅ ꯁꯦꯡꯅ ꯇꯩꯊꯣꯛꯆꯔꯕꯅꯤ ꯍꯦ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯌꯨꯝ ꯑꯁꯤꯒꯤ ꯆꯠꯊꯣꯛꯀꯅꯨꯀꯣ ꯅꯪꯒꯤ ꯅꯠꯇ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯧꯕꯤꯗꯨꯒ ꯄꯨꯜꯂꯒ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯂꯩꯒꯅꯨꯀꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨ ꯈꯪꯂꯤꯗꯅ ꯍꯣꯏ ꯅꯆꯥ ꯈꯪꯖꯔꯅꯤ ꯏꯃꯥꯇꯣꯟ ꯂꯩꯅꯝ ꯃꯇꯥ ꯂꯩꯁꯅꯥꯕꯨ ꯍꯧꯕ ꯂꯥꯛꯏ ꯈꯨꯠꯇ ꯄꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯆꯤꯟꯗ ꯏꯁꯩꯒ ꯉꯪꯂꯗꯅ ꯂꯩꯁꯅꯥ ꯃꯇꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯈꯣꯏꯅꯧꯏꯗ ꯆꯥꯅꯕꯤ ꯏꯇꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯩꯍꯦꯛ ꯁꯩꯗꯥ ꯇꯥꯕꯁꯤꯗꯤ ꯅꯇꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯄꯥꯏꯕ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯣꯜꯂꯤꯗ ꯅꯇꯥꯒꯤ ꯊꯃꯣꯏ ꯂꯩꯀꯥꯁꯦ ꯅꯨꯡꯁꯤ ꯏꯃꯥꯏ ꯆꯣꯜꯂꯤ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯛꯂꯤꯌꯦ ꯈꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯦꯡꯕ ꯌꯋꯥ ꯄꯥꯎꯁꯥꯔꯛꯄꯗꯤ ꯅꯇꯥꯒꯤ ꯄꯥꯏꯕ ꯄꯨꯛꯅꯤꯡꯈꯩꯅ ꯄꯦꯟꯖꯔꯦꯗꯣ ꯈꯣꯏꯅꯧꯏꯗ ꯆꯥꯅꯕꯤ ꯅꯪꯕꯣ ꯍꯥꯗ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕ ꯅꯪꯅ ꯇꯣꯏꯅ ꯉꯪꯕꯅ ꯅꯤꯡꯉꯣꯜꯒꯤ ꯊꯃꯣꯏ ꯂꯀꯥꯁꯦ ꯊꯦꯝꯖꯤꯟꯖꯕ ꯉꯝꯗꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤꯗ ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯀꯤ ꯅꯒꯨꯜꯁꯦ ꯂꯩꯁꯅꯥꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯀꯩꯅꯣ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯅꯨꯡꯁꯤꯕ ꯁꯟꯇ ꯂꯥꯛꯂꯤꯕ ꯈꯪꯂꯤꯗꯅ ꯍꯣꯏ ꯃꯥꯅꯤ ꯑꯗꯣ ꯀꯔꯤ ꯂꯝꯒꯤ ꯈꯣꯏꯃꯨꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒ ꯈꯪꯖꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯌꯥꯏ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯑꯣꯏꯅ ꯇꯝꯂꯒꯦ ꯂꯥꯛꯑꯣ ꯑꯗꯣ ꯅꯣꯏꯒꯤ ꯅꯃꯥꯇꯣꯟ ꯍꯤꯡꯆꯥꯕꯤꯗꯣ ꯄꯣꯠꯐꯝ ꯐꯝꯕ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯃꯥꯒ ꯂꯩꯔꯝꯂꯕꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕꯒꯥꯁꯦ ꯂꯣꯏꯅ ꯆꯥꯏꯗꯣꯏꯅꯤ ꯍꯣ ꯂꯩꯇꯤꯌꯦ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯦ ꯂꯥꯏ ꯍꯤꯡꯆꯥꯕꯤꯗꯧꯅ ꯃꯀꯦ ꯁꯦꯝꯂꯒ ꯑꯗꯣ ꯍꯥꯏꯔꯛꯑꯣꯕ ꯀꯅꯥꯅꯣꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯈꯣꯝꯕꯗꯣ ꯑꯗꯨꯅꯤꯗ ꯑꯩꯅ ꯅꯣꯏꯗ ꯍꯧꯖꯤꯛ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯩ ꯇꯧꯔꯒ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯦ ꯍꯔꯥꯎꯃꯟꯗꯅ ꯏꯁꯩ ꯁꯛꯂꯒ ꯂꯥꯛꯏꯕ ꯍꯥ ꯀꯩꯕ ꯇꯧꯅꯤꯌꯦ ꯃꯁꯤꯗꯤ ꯇꯥꯟ ꯀꯥꯏꯕꯤꯁꯦ ꯑꯩꯗꯤ ꯆꯥꯅꯃꯛꯀꯤ ꯅꯍꯥꯛꯀꯤ ꯃꯥꯟꯖꯒ ꯂꯩꯔꯕꯣꯏ ꯈꯜꯂꯒ ꯕꯦꯝꯃ ꯅꯪꯁꯦ ꯖꯨꯒꯣꯠ ꯆꯥꯔꯣꯏꯀꯣ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯍꯣꯏ ꯌꯥꯖꯔꯦ ꯑꯩꯅ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯔꯗꯧꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯐꯥꯕꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯋꯥ ꯃꯈꯥꯃꯨꯛ ꯂꯩꯇ꯭ꯔꯦ ꯐꯥꯔꯣ ꯇꯧꯕ ꯉꯝꯕꯤ ꯀꯥꯟꯅꯗꯦ ꯌꯨꯝ ꯇꯥꯟꯅꯕ ꯇꯧꯁꯤ ꯊꯦꯡꯂꯅꯤ ꯋꯥꯔꯦꯝ ꯉꯥꯡꯅꯔꯤꯉꯩ ꯅꯨꯃꯤꯠꯁꯦ ꯃꯀꯣꯟꯗ ꯆꯪꯈꯤꯗꯧꯔꯤ ꯑꯗꯨꯗꯤ ꯏꯇꯥ ꯅꯪꯁꯨ ꯆꯠꯂꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯂꯩꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯌꯧꯅꯕ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯌꯧꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯔꯥ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯥꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯈꯥꯕ ꯂꯥꯛꯇꯨꯅ ꯍꯥꯏꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯥꯕꯅ ꯏꯅꯦ ꯁꯤꯡꯖꯨ ꯌꯣꯟꯕꯁꯤꯕꯨ ꯅꯣꯡꯃꯗ ꯁꯦꯜ ꯀꯌꯥꯝ ꯁꯤꯠꯄꯒꯦ ꯑꯩꯗꯤ ꯏꯅꯦꯅ ꯁꯣꯝꯗ ꯇꯧꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯈꯥꯕ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤꯅ ꯆꯥꯗꯕꯗꯤ ꯌꯥꯗꯦꯗꯣ ꯑꯗꯨꯅ ꯊꯕꯛ ꯑꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕ ꯑꯃꯅꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯏꯆꯥ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯁꯦꯜ ꯊꯣꯛꯇꯕꯅꯤꯅ ꯃꯐꯤ ꯐꯖꯕ ꯑꯃ ꯂꯩꯕꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯗꯧꯔ ꯃꯥꯜꯂꯦ ꯍꯣꯏ ꯏꯅꯦꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯇꯥꯏꯖꯒꯦ ꯍꯥꯏꯕꯕꯨ ꯏꯅꯦ ꯂꯥꯟꯅ ꯈꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯖꯔꯤꯕ ꯀꯥꯏꯗꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯏꯅꯦꯅ ꯌꯥꯕꯤꯔꯒꯗꯤ ꯑꯩ ꯂꯩꯁꯅꯥꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯥꯅꯕꯨ ꯑꯩꯉꯣꯟꯗ ꯂꯩꯔꯕꯗꯤ
ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯍꯥ, ꯅꯪ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯈꯥꯕ? ꯏꯆꯥꯒꯤ ꯋꯥ ꯇꯥꯕꯁꯤꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤꯕꯣ꯫ ꯁꯦꯜ ꯊꯨꯝ ꯋꯥꯠꯇꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯇꯧꯒꯦꯗ ꯉꯝꯕ ꯃꯤꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯆꯥ ꯈꯥꯕ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ? ꯅꯪꯉꯣꯟꯗ ꯏꯆꯥ ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯔꯨꯅꯤ ꯍꯥꯏꯒꯦ? ꯄꯤꯅꯤ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ꯫ ꯑꯗꯣ ꯈꯥꯕ, ꯏꯅꯦꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯕꯨ ꯍꯥꯏꯕꯕꯨ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯅꯦ? ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯏꯆꯥ ꯂꯩꯁꯅꯥꯒꯤ ꯐꯤ ꯁꯥꯅꯅꯕ ꯂꯪ ꯂꯩꯅꯕꯅꯦ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯫ ꯁꯤꯗ ꯑꯩꯅ ꯁꯤꯡꯖꯨ ꯈꯔ ꯇꯦꯛ ꯇꯦꯛ ꯌꯣꯟꯕꯁꯤꯅꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ 2 ꯁꯨꯅ ꯆꯥꯕ ꯐꯥꯎꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯤꯡꯕ ꯍꯥꯏꯗꯨꯅꯤꯗ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯗꯨꯗꯅꯦ ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯏꯅꯦꯗꯅꯦ ꯈꯔ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯏꯅꯦꯅ ꯑꯃꯨꯛ ꯁꯤꯡꯂꯛꯄ ꯌꯥꯏꯗꯅ꯫ ꯏꯅꯦ, ꯀꯔꯤꯒꯤ ꯁꯤꯡꯂꯨꯒꯗꯒꯦ? ꯑꯩꯅ ꯄꯤꯕꯕꯨ ꯁꯤꯅꯦ, ꯁꯤꯅ ꯀꯣꯟꯅꯗ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯀꯣꯟꯅꯔꯣꯏ ꯍꯥꯏꯔꯁꯨ ꯑꯩ ꯄꯤꯖꯔꯛꯀꯦ꯫ ꯍꯥꯏꯕꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯃꯍꯥꯛ ꯁꯦꯜ ꯑꯗꯨ ꯇꯥꯞ ꯂꯧꯁꯤꯜꯂꯤ꯫ ꯌꯥꯔꯦꯗ, ꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ꯫ ꯑꯗꯣ ꯈꯥꯕ, ꯅꯪꯁꯨ ꯏꯆꯥꯅꯨꯄꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯌꯨꯝꯗ ꯀꯣꯏꯊꯣꯔꯛꯎ ꯀꯩꯅꯣ꯫ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯅꯆꯟꯒꯤ ꯈꯨꯠꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨ ꯂꯥꯎꯗꯅ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ? ꯈꯥꯕ ꯃꯁꯥꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯏꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯄꯥꯠꯄꯗ ꯍꯌꯦꯡ ꯊꯥꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨꯃ ꯇꯥꯔꯦ꯫ ꯍꯣꯏꯅꯦ, ꯑꯩ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯏꯟꯁꯥꯡꯗꯣ ꯑꯩꯅ ꯉꯝꯖꯔꯒꯦ꯫ ꯉꯥ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯄꯨꯖꯔꯛꯂꯒꯦ ꯅꯆꯥꯅ, ꯑꯗꯨꯒ ꯂꯩꯁꯅꯥꯗ ꯊꯣꯡꯍꯜꯂꯁꯤ ꯀꯣꯏꯅꯦ꯫ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ ꯈꯥꯕ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ, ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ꯫ ꯏꯅꯦꯁꯨ ꯍꯜꯂꯒꯦꯀꯣ ꯈꯥꯕ꯫ ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯅꯆꯥꯎ ꯆꯠꯆꯔꯦ꯫ ꯍꯥꯏꯕꯤ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯍꯥꯛ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯕꯒꯤ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯗꯥꯎꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯏꯗ, ꯀꯥꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯃꯃꯥ ꯃꯥꯟꯕꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯒꯗꯧꯔꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯕ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯄꯥ ꯃꯃꯥ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ? ꯀꯥꯟꯅꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯦꯜ ꯇꯥꯟꯅꯕꯒꯤ ꯈꯨꯠꯁꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯁꯦꯜ ꯃꯌꯥꯝ ꯇꯥꯟꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯅ ꯐꯔꯦ, ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯃꯁꯤꯅꯤ ꯍꯥꯏꯕꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯄꯣꯏꯔꯩ ꯃꯍꯥꯛ ꯃꯪꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯎꯔꯤ꯫ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯂꯪꯂꯕ ꯆꯤꯡ ꯑꯃꯗ ꯃꯍꯥꯛ ꯂꯩꯔꯤ꯫ ꯀꯩꯅꯣ, ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯆꯤꯡ ꯑꯁꯤꯗꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯠꯄꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ꯫ ꯍꯣꯏꯃꯥ, ꯑꯁ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯁꯅꯥ ꯉꯥꯛꯇꯅꯤꯅꯦ꯫ ꯀꯥꯟꯗꯦ, ꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯄꯨꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯀꯥꯟꯅꯗꯦ, ꯐꯨꯔꯤꯠꯁꯤꯗ ꯑꯆꯟꯕ ꯃꯈꯩ ꯌꯣꯝꯂꯒ ꯄꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯅꯥꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯁꯤꯗ ꯁꯅꯥꯁꯤꯡꯗꯨ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯤ꯫ ꯇꯥꯏꯕꯪꯗꯁꯨ ꯃꯍꯥꯛ ꯁꯅꯥ ꯍꯥꯞꯆꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯃꯈꯨꯠꯅ ꯃꯁꯥꯔꯣꯝꯗ ꯄꯪꯆꯤꯡꯗ ꯆꯤꯡꯁꯤꯟꯖꯩ꯫ ꯃꯁꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯆꯪꯂꯛꯂꯤꯕ ꯃꯃꯥꯏꯕꯦꯝ ꯁꯅꯥ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝ ꯄꯥꯈꯠꯅ ꯃꯁꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯤ ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯂꯧꯁꯦ꯫ ꯏꯕꯨꯡꯉꯣ, ꯇꯥꯔꯕ꯭ꯔꯥ ꯏꯃꯤ ꯅꯪꯕꯣ? ꯄꯣꯏꯔꯩ ꯏꯉꯥꯎ ꯉꯥꯎꯅ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯦ? ꯏꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯛꯏꯗꯨꯕꯣ? ꯅꯥꯒꯁꯦ ꯂꯣꯏꯅ ꯄꯪꯕ ꯇꯥꯔꯦ꯫ ꯀꯔꯤ ꯈꯨꯀꯧꯅꯣ ꯈꯪꯗꯦꯃꯤ꯫ ꯍꯥꯏ, ꯑꯩꯗꯤ ꯃꯪꯂꯥꯛꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯅ ꯍꯧꯗꯣꯛꯂꯤꯕꯅꯤꯅꯦ꯫ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯁꯨꯅꯤꯡꯗꯕ ꯅꯪꯕꯣ꯫ ꯍꯣ, ꯇꯥꯖꯔꯦ꯫ ꯃꯤꯅ ꯁꯣꯝꯗ ꯁꯅꯥ ꯃꯌꯥꯝ ꯈꯨꯟꯕꯒꯤ ꯀꯟꯅ ꯍꯔꯥꯎꯔꯦ, ꯑꯗꯨꯒ ꯏꯃꯥꯅ ꯄꯪꯀꯧꯗ ꯀꯧꯕꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯕꯁꯤ, ꯁꯅꯥꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ, ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯅꯪꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯪꯗ ꯁꯅꯥ ꯂꯨꯄꯥ ꯊꯤꯗꯅ ꯑꯗꯨꯝꯅ ꯄꯨꯟꯁꯤꯗꯣ ꯂꯣꯏꯈ꯭ꯔꯒꯦ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯕꯣ, ꯏꯃꯥꯅꯦ ꯈꯣꯡ ꯈꯨꯠꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯅꯤꯡꯂꯦꯗꯀꯣ꯫ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ, ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯅꯪꯅꯤꯀꯣ꯫ ꯍꯩ, ꯅꯪ ꯍꯧꯒꯠꯂꯨ ꯂꯥꯛꯑꯣ, ꯅꯨꯃꯤꯠꯁꯦ
ꯀꯗꯥꯏ ꯌꯧꯔꯕꯒꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨ ꯂꯥꯎꯅꯦ ꯀꯇꯟ ꯅꯪꯕꯣ ꯄꯤꯂꯤ ꯑꯣꯏꯅꯦ ꯍꯧꯅ ꯍꯧꯒꯠꯆꯔꯛꯏ ꯏꯃꯥꯒꯤ ꯏꯁꯧꯗꯣ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯅꯥ ꯃꯆꯥꯕꯨ ꯌꯦꯡꯅ ꯉꯥꯡꯍꯧꯔꯤ ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯕꯗꯣ ꯁꯅꯥꯏꯒꯤ ꯏꯐꯝꯗ ꯊꯣꯛꯂꯛꯏ ꯑꯩꯇꯅꯦ ꯈꯔ ꯊꯨꯅ ꯂꯧꯁꯤꯟꯕꯤꯔꯣ ꯍꯦ ꯏꯁꯣꯔ ꯄꯣꯏꯔꯩꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯇꯥꯎ ꯈꯣꯝꯕ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯌꯥꯀꯥꯏꯕꯗ ꯉꯥꯏꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯏꯕꯣ ꯅꯆꯥꯗꯣ ꯂꯣꯏꯅ ꯃꯅꯝ ꯆꯦꯜꯂꯝꯃꯅꯤ ꯄꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯂꯥꯛꯄꯒ ꯃꯩ ꯌꯥꯡꯁꯤꯜꯂꯛꯂꯅꯨ ꯁꯣꯝꯗ ꯄꯂꯦꯝ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯔꯒ ꯊꯣꯛꯂꯛꯄꯗ ꯃꯉꯥꯏꯔꯤ ꯅꯪꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯝꯇ ꯇꯥꯖꯅꯤꯡꯗ꯭ꯔꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯌꯥ ꯉꯥꯡꯗꯣ ꯉꯥꯡꯃꯟꯗꯦꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯊꯥꯡ ꯄꯥꯏꯔꯒ ꯇꯥꯟꯅꯔꯗꯧꯅꯤ ꯏꯕꯣ ꯅꯣꯏ ꯏꯃꯥꯁꯤ ꯑꯣꯏꯕꯒꯤ ꯐꯕꯅꯤꯀꯣ ꯅꯪ ꯍꯣꯏ ꯌꯥꯖꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝ ꯑꯩ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯔꯛꯈꯤꯒꯦ ꯀꯣ ꯂꯩꯔꯝꯃꯣ ꯁꯅꯥꯅ ꯈꯣꯝꯕ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯅꯇꯥꯎ ꯁꯨꯅꯤꯡꯗꯕꯁꯦ ꯅꯪꯅ ꯊꯦꯝꯂꯒ ꯑꯃꯨꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯁꯤꯟꯐꯝ ꯑꯃꯠꯇ ꯍꯩꯅꯕ ꯇꯧꯅꯤ ꯅꯣꯏꯕꯣ ꯏꯃꯥꯗꯤ ꯅꯇꯥꯎꯁꯤꯒꯤ ꯈꯟꯕꯗꯅꯦ ꯋꯥꯈꯜ ꯑꯁꯦ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛꯊꯛ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯐꯔꯦ ꯏꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯍꯣꯏꯃ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯒꯦ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨꯗ ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯇꯣꯛꯅ ꯇꯜꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯏꯇꯥꯎ ꯂꯣꯏꯔꯕꯣ ꯍꯣꯏ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯅꯊꯟꯇ ꯃꯔꯨ ꯁꯣꯜꯂꯤꯗꯨꯕꯨ ꯀꯩꯅꯣ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯁꯟꯁꯤꯡꯗꯨ ꯍꯣꯏꯔꯗꯨꯅ ꯁꯟꯖꯥꯕꯨꯡ ꯇꯝꯅ ꯂꯥꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯅꯝ ꯂꯩꯁꯅꯥꯁꯨ ꯄꯣꯂꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯤꯡ ꯇꯝꯅ ꯂꯥꯛꯂꯤ ꯈꯣꯝꯕ ꯂꯩꯅꯝ ꯎꯕꯗ ꯅꯣꯛꯐꯩ ꯇꯧꯅ ꯀꯧꯔꯛꯏ ꯂꯩꯅꯝ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯄꯣꯂꯥꯡ ꯄꯥꯏꯔꯒ ꯂꯥꯛꯏꯗꯨꯕꯣ ꯍꯥꯏꯃ ꯇꯥ ꯈꯣꯝꯕ ꯅꯪ ꯑꯣꯏꯔꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯇꯥ ꯂꯩꯁꯅꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯤꯡꯗꯒꯤ ꯌꯥꯏꯄꯜ ꯍꯦꯛꯂꯨꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯈꯣꯏꯁꯨ ꯁꯟ ꯁꯦꯟꯕ ꯂꯥꯛꯑꯝꯃꯤ ꯍꯣꯏ ꯂꯥꯛꯑꯝꯃꯤꯅꯦ ꯂꯩꯁꯅꯥ ꯃꯕꯨꯛꯅꯤꯡꯗ ꯂꯣꯟꯅ ꯈꯟꯖꯩ ꯃꯁꯤꯒꯤ ꯄꯣꯏꯔꯩ ꯍꯥꯏꯕ ꯄꯥꯈꯪ ꯁꯥꯔꯤꯁꯦ ꯊꯣꯛꯅ ꯇꯟꯕ ꯅꯨꯄꯥ ꯍꯥꯏꯗꯨꯅꯤ ꯆꯠꯄ ꯐꯥꯎ ꯆꯨꯝꯅ ꯆꯠꯇꯦꯅꯦ ꯒꯟꯖꯥ ꯊꯛꯄ ꯃꯤꯗꯧꯅ ꯂꯝꯕꯤꯁꯦ ꯁꯤꯟꯇꯨꯡ ꯅꯦꯛ ꯆꯠꯂꯤꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯁꯥꯔꯤꯁꯦ ꯃꯥꯒꯤ ꯇꯜꯂꯤꯕ ꯃꯇꯧꯁꯦ ꯀꯔꯝ ꯇꯧꯔꯒ ꯐꯍꯟꯁꯤꯒꯦ ꯂꯩꯔꯦ ꯀꯥꯟꯅꯗꯦ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒꯦ ꯈꯪꯗꯅ ꯀꯇꯟ ꯅꯨꯄꯥꯁꯦ ꯂꯩꯁꯅꯥ ꯄꯣꯏꯔꯩꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ ꯈꯨꯗꯤꯡ ꯅꯣꯛꯐꯩ ꯇꯧꯁꯤꯜꯂꯤ ꯀꯩꯅꯣ ꯃꯁꯤꯒ ꯑꯉꯥꯡ ꯂꯩꯁꯥꯕꯤꯁꯤꯕꯣ ꯑꯩꯅ ꯌꯦꯡꯂꯨꯕꯁꯤꯗ ꯅꯣꯛꯁꯤꯜꯂꯛꯇꯅ ꯇꯧꯔꯤꯁꯤꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯇꯣꯞꯅꯁꯨ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯏꯁꯨꯝ ꯆꯨꯝꯗꯦꯕ ꯂꯩꯅꯝꯅ ꯇꯥꯈꯣꯝꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯟꯁꯥꯡ ꯊꯤꯔꯨꯈꯤꯒꯦ ꯁꯨꯝ ꯂꯩꯕꯤꯍꯧꯔꯣ ꯂꯩꯅꯝ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯗꯧ ꯂꯩꯀꯣ ꯍꯣꯏ ꯑꯗꯣ ꯆꯠꯂꯨꯔꯣ ꯐꯔꯦ ꯂꯩꯅꯝ ꯈꯣꯝꯕꯒꯤ ꯋꯥꯍꯩꯁꯤꯗ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯣ ꯄꯣꯏꯔꯩꯅ ꯍꯣꯏ ꯌꯦꯡꯂꯨꯔꯅꯨ ꯌꯧꯈ꯭ꯔꯦ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯨꯄꯥꯅꯤꯅ ꯇꯟꯗ꯭ꯔ ꯈꯪꯗꯦꯕ ꯅꯨꯄꯤꯅ ꯏꯈꯠ ꯈꯠꯂꯗꯅ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯅꯪꯁꯦ ꯄꯥꯈꯪꯅꯤ ꯀꯥꯎꯔꯕ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯎꯔꯒ ꯈꯠꯇ꯭ꯔꯗꯤ ꯍꯅꯨꯕ ꯆꯍꯤ 100 ꯁꯨꯔꯨꯕꯗꯨꯗ ꯈꯠꯂꯨꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯪꯅꯦ ꯅꯨꯄꯤꯒ ꯊꯤꯕ ꯐꯪꯗꯧ ꯃꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯄꯨꯟꯁꯤꯗꯣ ꯂꯣꯏꯔꯗꯕꯅꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯅ ꯍꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯈꯠꯄꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯈꯜꯗꯨꯅꯦ ꯄꯥꯝꯗꯕ ꯀꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯏꯪ ꯇꯞꯄꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯕ ꯍꯩꯕꯤ ꯅꯨꯄꯥ ꯅꯍꯥ ꯎꯕꯗ ꯃꯔꯨ ꯂꯨꯛꯅ ꯆꯠꯄꯤ ꯏꯀꯥꯏ ꯊꯤꯕꯤ ꯅꯨꯄꯤ ꯃꯈꯜ ꯑꯗꯨꯒꯨꯝꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯄꯥꯝꯖꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯦ ꯅꯨꯄꯥ ꯑꯩꯉꯣꯟꯗꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯐꯩ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯑꯩꯗꯤ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯏꯇꯥꯎ ꯍꯩꯒꯗ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯕ ꯉꯝꯂꯛꯏꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤꯅꯦ ꯑꯁꯨꯛ ꯄꯪꯕ ꯃꯤꯁꯤꯕꯨ ꯀꯗꯥꯏ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯗꯒ ꯌꯦꯡꯍꯧꯗꯅ ꯈꯪꯒꯗꯧꯅꯤ ꯅꯍꯥꯟꯅ ꯌꯨꯝ ꯄꯥꯟꯗꯅ ꯏꯆꯥ ꯏꯁꯨꯒ ꯂꯩꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯣ ꯌꯥꯖꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯔꯣ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯕ ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯟꯁꯤꯡꯁꯦ ꯃꯕꯨꯛ ꯊꯟꯅ ꯎꯔꯦ ꯍꯣꯏ ꯑꯗꯣ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕꯗꯤ ꯐꯥꯎꯔꯛꯀꯅꯨꯀꯣ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯡꯅꯁꯤ ꯆꯠꯂꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯈꯥꯕ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤ ꯂꯦꯞꯂꯒ ꯍꯥꯏꯕꯤꯕꯨ ꯀꯧꯔꯛꯏ ꯏꯅꯦꯕꯨ ꯂꯩꯇꯕ꯭ꯔꯣ ꯑꯩ ꯈꯥꯕꯅꯤ ꯏꯅꯦ ꯍꯥꯏꯕꯤ ꯍꯩꯃ ꯈꯥꯕ ꯂꯥꯎ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎ ꯌꯥꯝ ꯊꯥꯖꯗꯦꯅꯦ ꯅꯪꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯗ ꯅꯆꯟꯗꯅꯦ ꯆꯥꯒ ꯂꯣꯜꯍꯟꯒꯦ ꯆꯥꯒ ꯊꯛꯈꯤꯁꯤꯀꯣ ꯕꯦꯝꯃ ꯂꯩꯁꯅꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯁꯤꯗ ꯑꯝꯇ ꯂꯥꯎꯅꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯥꯇꯣꯟ
ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯣ ꯅꯪꯒꯤ ꯅꯕꯨꯡ ꯈꯥꯕ ꯂꯥꯛꯂꯤꯕꯁꯦ ꯎꯔꯦꯗꯅ ꯑꯗꯨꯅ ꯏꯆꯥ ꯅꯆꯥꯗꯣ ꯍꯥꯎꯅ ꯂꯣꯜꯂꯛꯎꯀꯣ ꯈꯔ ꯊꯨꯅ ꯇꯧꯁꯤꯀꯣ ꯃꯊꯧ ꯆꯤꯟꯈ꯭ꯔꯕ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯅꯕꯨꯡ ꯈꯥꯕꯅꯤ ꯀꯗꯥꯏꯗꯒꯤ ꯏꯅꯦꯅ ꯄꯪꯇꯥꯛꯇ ꯇꯥꯛꯄꯤꯔꯤ ꯇꯧꯔꯤꯁꯤ ꯂꯩꯁꯅꯥ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯤ ꯂꯩꯁꯅꯥ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯀꯩꯅꯣ ꯏꯃꯥꯇꯣꯟꯅ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥꯁꯦ ꯑꯃꯨꯛꯇ ꯀꯥꯡꯗꯤ ꯂꯥꯛꯂꯤꯕ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯈꯪꯕꯤꯕ ꯅꯠꯇꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯗꯤ ꯏꯀꯥꯏꯐꯤꯔ ꯈꯣꯡꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯅ ꯉꯁꯤ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯔꯛꯂꯔꯣꯏ ꯏꯃꯥꯇꯣꯟ ꯆꯥ ꯂꯩꯖꯔꯤ ꯅꯕꯨꯡꯗ ꯄꯤꯌꯨꯅꯤ ꯅꯪꯕꯣ ꯈꯥꯕ ꯆꯥ ꯄꯥꯏꯌꯣ ꯅꯆꯟꯅ ꯂꯣꯟꯕꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯁꯅꯥꯒꯤ ꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤꯀꯣ ꯑꯗꯨꯏꯅꯦ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯍꯦꯛꯇ ꯆꯥꯔꯁꯤ ꯍꯥꯏꯒꯦꯗꯅ ꯂꯥꯛꯆꯔꯤꯕꯅꯦ ꯑꯩꯒꯤꯁꯤ ꯍꯥ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯣ ꯅꯆꯟꯒꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯃꯤꯟꯅꯅꯕ ꯀꯣ ꯁꯣꯏꯕ ꯌꯥꯗꯕꯅꯤꯀꯣ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯈꯥꯕ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯁꯅꯥꯅ ꯆꯥꯗꯧꯒ ꯌꯦꯡꯂꯒ ꯍꯣꯏꯅꯦ ꯉꯟꯇꯥ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡꯒꯤ ꯉꯖꯥꯎꯇ ꯁꯤꯡꯅꯔꯨꯈꯤꯒꯦ ꯆꯠꯂꯤꯅꯦ ꯍꯣꯏ ꯌꯧꯔꯣꯀꯣ ꯈꯥꯕ ꯍꯩ ꯂꯩꯁꯅꯥ ꯃꯤꯅ ꯐꯤ ꯂꯩꯈꯤꯕꯒꯤ ꯁꯦꯜ ꯀꯌꯥꯝ ꯂꯩꯔꯕꯒꯦ ꯑꯔꯩꯕ ꯃꯈꯩ ꯄꯤꯔꯛꯑꯣ ꯍꯌꯦꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯇ ꯁꯦꯜ ꯑꯃꯐꯥꯎ ꯄꯥꯏꯗ꯭ꯔꯤ ꯁꯤ ꯏꯃꯥꯇꯣꯟ ꯉꯁꯥꯏ ꯐꯤꯒꯤ ꯁꯦꯜꯗꯣ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯂꯦ ꯑꯗꯣ ꯅꯆꯥꯅ ꯏꯃꯥꯇꯣꯟꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯄꯪꯂꯥꯛꯇ ꯂꯥꯛꯄꯁꯦ ꯌꯥꯔꯒꯗꯤ ꯇꯧꯍꯟꯒꯨꯝꯁꯤ ꯃꯤꯅ ꯎꯕꯗꯁꯨ ꯀꯌꯥ ꯐꯖꯗꯦ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯂꯥꯟꯅ ꯎꯈꯤꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯍꯩ ꯏꯃꯥ ꯁꯥꯕꯤꯌꯥ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯏꯃꯨꯡ ꯑꯁꯤꯗ ꯅꯣꯡꯃꯗ ꯆꯪꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯅꯊꯤꯕꯣꯡ ꯆꯔꯥ ꯑꯅꯤ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯔꯤꯕ ꯅꯣꯏꯒꯤ ꯅꯄꯥ ꯅꯃꯥ ꯁꯤꯈꯤꯕꯗꯣ ꯃꯣꯏꯅ ꯄꯤꯔꯛꯄ꯭ꯔꯣ ꯍꯥ ꯃꯣꯏꯅ ꯄꯤꯔꯛꯂꯒ ꯆꯥꯔꯤꯕ꯭ꯔꯕ ꯀꯔꯤ ꯊꯣꯏꯅ ꯉꯥꯡꯖ ꯆꯥꯔꯤꯅꯣ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯅꯤꯡꯂꯒ ꯄꯨꯁꯤꯅꯤ ꯄꯨꯁꯤꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯌꯦꯠꯄ ꯁꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯅ ꯁꯤ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯍꯥꯛ ꯇꯧꯒꯗꯕꯅꯤ ꯃꯁꯤꯗ ꯅꯪ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯅꯄꯨꯟꯁꯤꯗꯣ ꯈꯪꯉꯨ ꯊꯛꯇ ꯃꯥꯡꯖꯕ ꯇꯥꯕ ꯆꯠ ꯁ꯭ꯋꯥꯏꯗꯒ ꯂꯩꯒꯅꯨ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯣꯟꯁꯤꯟꯈꯤ ꯂꯩꯁꯅꯥ ꯃꯍꯥꯛ ꯀꯞꯂꯤ ꯄꯦꯟꯗꯕꯅ ꯐꯨꯟꯒꯠꯂꯕ ꯃꯆꯥ ꯄꯨꯝꯕꯅꯤ ꯍꯤꯡꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯥ ꯐꯥꯎꯈꯤꯗ꯭ꯔꯤ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ ꯀꯞꯆꯕꯅ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜ ꯇꯨꯡꯏꯟꯅ ꯈꯣꯝꯕ ꯂꯩꯅꯝꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯈꯣꯝꯕꯅ ꯂꯩꯅꯝ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯪ ꯃꯨꯅꯧꯗ ꯈꯟꯅꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯟꯅꯁꯦꯕ ꯀꯔꯝꯕ ꯋꯥ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯇꯥꯈꯣꯝꯕ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯇꯧ ꯄꯣꯏꯔꯩꯒꯤ ꯋꯥꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯩꯁꯅꯥꯒ ꯈꯪꯅꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯨꯅꯤꯡꯕ ꯋꯥꯈꯜ ꯇꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩꯁꯨ ꯃꯗꯣ ꯈꯟꯕ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯄꯥꯛ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯍꯦꯟꯖꯤꯟꯕꯗ ꯃꯇꯥꯕꯁꯤꯗ ꯑꯗꯣ ꯅꯣꯏꯒꯤ ꯃꯔꯨꯞ ꯁꯨꯅꯤꯡꯗꯕꯗꯣ ꯅꯨꯡꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯃꯥꯏꯗꯣ ꯁꯨꯀꯠꯂꯒꯗ ꯂꯩꯌꯦꯕ ꯅꯣꯡꯃꯇ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯛꯄꯁꯨ ꯎꯗꯦ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕꯅꯤ ꯑꯣ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯃꯈꯣꯏꯅꯤꯁꯦ ꯑꯃꯨꯛꯇꯪ ꯁꯛꯈꯪꯅꯍꯟꯁꯤ ꯍꯣꯏ ꯑꯩ ꯑꯊꯨꯕꯗ ꯌꯥꯅꯕ ꯁꯤꯜꯂꯛꯂꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯀꯣꯇꯥ ꯈꯣꯝꯕ ꯅꯪꯁꯨ ꯌꯧꯅꯕ ꯇꯧꯔꯣ ꯑꯩ ꯆꯠꯂꯦꯀꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯈꯣꯝꯕ ꯂꯩꯅꯝ ꯑꯅꯤꯅ ꯄꯣꯏꯔꯩ ꯂꯩꯁꯅꯥꯕꯨ ꯄꯨꯟꯅ ꯁꯛꯈꯪꯅꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩꯅꯗꯤ ꯀꯌꯥ ꯄꯥꯝꯂꯝꯗꯦ ꯍꯥꯏꯕꯤꯅ ꯂꯩꯁꯅꯥꯕꯨ ꯈꯥꯕꯗ ꯄꯤꯗꯣꯏꯅꯦ ꯍꯥꯏꯗꯨꯅ ꯈꯥꯕꯗꯒꯤ ꯁꯦꯜ ꯂꯧꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯂꯩꯁꯅꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯥꯕ ꯂꯩꯁꯅꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯈꯥꯕ ꯂꯩꯁꯅꯥꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯁꯅꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯐꯤ ꯁꯥꯔꯤꯗꯨꯕꯨ ꯋꯥꯗ꯭ꯔꯣ ꯅꯪꯕꯣ ꯍꯥ ꯁꯤ ꯉꯥꯛꯇ ꯄꯣꯊꯥꯎ ꯅꯆꯥꯗꯣ ꯅꯥꯕ ꯇꯥꯔꯦ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯑꯗꯣ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤꯅꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯣ ꯏꯀꯥꯏꯒꯅꯣ ꯑꯩꯗꯤ ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯁꯦꯜꯁꯦ ꯍꯩꯊꯔꯒꯦꯗ ꯂꯩꯔꯤꯕꯅꯤ ꯑꯁꯦꯡꯕ ꯀꯩꯅꯣ ꯇꯥ ꯈꯥꯕꯒꯤ ꯋꯥꯐꯝꯁꯤꯕꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯃꯗꯣ ꯈꯛ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯗꯤ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯤ ꯑꯩꯅ ꯇꯥ ꯈꯥꯕꯗ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ
ꯏꯃꯥꯇꯣꯟꯅ ꯁꯤꯜꯂꯤꯕꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯥꯗꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯩꯅ ꯁꯦꯜ ꯊꯥꯗꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯅꯍꯥꯛꯁꯦ ꯅꯪ ꯅꯁꯥꯅ ꯌꯥꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯏꯑꯣꯏꯗ ꯑꯣꯏꯔꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯈꯜꯂꯨ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤꯕꯁꯤꯅꯤ ꯑꯩ ꯆꯠꯂꯦ ꯏꯅꯦꯗ ꯑꯩ ꯂꯥꯛꯑꯝꯃꯦ ꯍꯥꯏꯌꯨ ꯀꯥꯟꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯗ ꯑꯔꯦꯝꯕꯗ ꯑꯩꯕꯨ ꯁꯥꯎꯍꯟꯕ ꯁꯥꯔꯗꯅ ꯂꯩꯁꯅꯥ ꯈꯥꯕꯒꯤ ꯋꯥ ꯑꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛ ꯃꯃꯥꯇꯣꯟꯕꯨ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯈꯥꯡꯂꯦ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯄꯤꯅꯤꯀꯣ ꯏꯃꯥꯇꯣꯟ ꯅꯍꯥꯛꯁꯦ ꯃꯤꯑꯣꯏꯕꯒꯤ ꯏꯖꯠ ꯍꯥꯏꯕꯁꯦ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯅꯍꯥꯛꯅ ꯁꯦꯜꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯇꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯦꯜ ꯈꯔ ꯄꯥꯝꯕꯒꯤꯗꯃꯛ ꯑꯩꯕꯨ ꯂꯨꯛꯃꯩꯗ ꯍꯥꯞꯂꯒ ꯌꯣꯟꯊꯣꯛꯄ ꯉꯝꯃꯤ ꯑꯩꯁꯤ ꯃꯤꯅꯤ ꯊꯋꯥꯏ ꯄꯥꯟꯗꯕ ꯂꯥꯏꯐꯗ ꯃꯤ ꯅꯠꯇꯦ ꯑꯩ ꯃꯁꯤ ꯌꯥꯝꯅ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯄꯥ ꯏꯄꯨꯡꯉꯣ ꯅꯆꯥꯒꯤ ꯂꯝꯕꯤ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨꯕ ꯅꯍꯥꯛꯅ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯣꯏꯔꯩ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯜꯂꯤ ꯂꯩꯁꯅꯥ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯤ ꯄꯣꯏꯔꯩꯅ ꯂꯩꯁꯅꯥ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯗꯤ ꯑꯩꯗꯤ ꯅꯨꯄꯤꯅ ꯌꯥꯝ ꯂꯦꯝꯗꯕ ꯃꯇꯧꯁꯦ ꯄꯥꯝꯖꯗꯦ ꯅꯍꯥꯛꯇꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯒꯅꯨ ꯃꯤꯅ ꯎꯔꯒꯁꯨ ꯐꯖꯗꯦ ꯍꯌꯦꯡꯈꯩ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄꯗꯣ ꯇꯧꯒꯅꯨ ꯇꯥ ꯄꯣꯏꯔꯩ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅꯁꯨ ꯎꯕꯤꯒꯅꯨ ꯑꯩ ꯇꯥ ꯄꯣꯏꯔꯩꯗ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯈꯟꯗꯅ ꯂꯥꯛꯄꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥ ꯍꯥꯏꯗꯣꯏꯕ ꯑꯩ ꯇꯥ ꯄꯣꯏꯔꯩꯗ ꯑꯩ ꯃꯕꯨꯛꯇ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯛ ꯅꯃꯥꯏꯗꯨ ꯀꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥ ꯑꯃ ꯅꯥꯕ꯭ꯔꯥ ꯀꯩꯅꯣ ꯌꯦꯡꯕ ꯅꯨꯃꯤꯠꯁꯦ ꯄꯨꯡꯅꯥꯎꯅ ꯅꯥꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯡꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯅꯣꯏꯅ ꯍꯥꯏꯕꯗ ꯌꯥꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯑꯗꯨꯒ ꯍꯌꯦꯡꯈꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯒꯅꯨ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯂꯩꯁꯅꯥ ꯄꯣꯏꯔꯩꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯑꯁꯤꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯁꯅꯥ ꯃꯃꯥꯇꯣꯟꯗ ꯋꯥꯔꯧꯕ ꯍꯦꯃꯟꯈꯤꯕꯅ ꯃꯍꯥꯛ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯥꯇꯣꯟ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯇꯣꯟꯒꯤ ꯅꯐꯝꯗ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯏꯃꯥꯇꯣꯟꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤꯉꯣꯟꯗꯒꯤ ꯀꯔꯤꯒꯤ ꯁꯦꯜ ꯂꯧꯕꯤꯔꯤꯕꯅꯣ ꯑꯩꯁꯦ ꯆꯔꯨꯅ ꯁꯥꯕ ꯊꯋꯥꯏ ꯄꯥꯟꯗꯕ ꯂꯥꯏ ꯐꯗꯤꯕꯤ ꯅꯠꯇꯦ ꯀꯔꯤꯒꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕꯤꯔꯤꯕꯅꯣ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯄꯥꯝꯖꯗꯦ ꯀꯔꯤ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ ꯍꯦ ꯑꯩꯅ ꯍꯥꯏꯕꯗ ꯅꯪꯅ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯧ ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯣꯏ ꯅꯃꯥ ꯁꯤꯈꯤꯕꯗꯨꯅ ꯃꯆꯥꯒꯤ ꯑꯋꯣꯛ ꯑꯋꯣꯟꯅꯤ ꯀꯀꯥꯏꯗꯨꯅ ꯐꯤ ꯃꯇꯠ ꯑꯃ ꯄꯤꯔꯛꯑꯣꯏ ꯈꯪꯂꯕ꯭ꯔꯣ ꯃꯁꯤ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯜꯒ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ ꯈꯪꯂꯤꯗꯅ ꯀꯥꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯅꯪ ꯀꯥꯁꯤ ꯂꯩꯒꯗꯕꯅꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯀꯣꯆꯥꯕꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕꯤ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕꯤ ꯅꯪꯗꯤ ꯃꯁꯤꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯑꯁꯤ ꯌꯥꯔꯒ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯏꯃꯥꯇꯣꯟ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯄꯤꯌꯨ ꯏꯃꯥꯇꯣꯟ ꯑꯩ ꯂꯨꯍꯣꯡꯕꯗꯨ ꯌꯥꯝꯅ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ ꯄꯣꯏꯔꯩꯒꯤ ꯃꯥꯡꯗ ꯂꯩꯁꯅꯥ ꯑꯃꯨꯛ ꯐꯥꯎꯕ ꯂꯦꯞꯈꯤꯗ꯭ꯔꯦ ꯄꯣꯏꯔꯩꯁꯨ ꯂꯩꯁꯅꯥꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯂꯩꯅꯝꯅ ꯄꯣꯏꯔꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯪꯍꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯁꯨ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ ꯄꯣꯏꯔꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯇꯟ ꯄꯨꯝꯕ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯕ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯣꯏꯔꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯁꯅꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯃꯔꯩꯇ꯭ꯔꯦ ꯄꯣꯏꯔꯩ ꯂꯩꯅꯝ ꯍꯣꯏꯗ ꯂꯥꯛꯂꯤ ꯂꯩꯅꯝ ꯅꯪ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯂꯩꯁꯅꯥꯒ ꯈꯣꯏꯅꯤ ꯊꯦꯡꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯑꯩ ꯃꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯇꯥ ꯄꯣꯏꯔꯩ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯃꯣꯏ ꯌꯨꯝꯗ ꯆꯠꯂꯤꯕꯁꯦ ꯅꯨꯃꯤꯠ ꯐꯅꯌꯥꯝ ꯌꯥꯝꯂꯕꯅꯤ ꯃꯣꯏꯒꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯂꯩꯁꯅꯥꯗꯣ ꯌꯨꯝꯗ ꯂꯩꯇꯦ ꯃꯕꯣꯛ ꯍꯣꯏꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯒ ꯄꯥꯎ ꯑꯃꯁꯨ ꯃꯣꯏ ꯃꯅꯥꯛꯇꯒꯤ ꯏꯅꯝ ꯑꯃꯅ ꯇꯝꯂꯛꯄꯅꯤ
ꯂꯩꯁꯅꯥꯗꯣ ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯇꯣꯟꯅ ꯈꯥꯕ ꯍꯥꯏꯕ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯃꯤꯗꯨꯗ ꯄꯤꯅꯕ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯇꯝꯂꯛꯏ꯫ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯇꯣꯟ ꯍꯤꯡꯆꯥꯕꯤꯗꯣ ꯏꯈꯨꯠ ꯑꯁꯤꯗ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯈꯨꯠꯁꯦ ꯄꯦꯟꯗ꯭ꯔꯤ ꯐꯥꯎ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯐꯥꯎ ꯄꯦꯜꯂꯔꯣꯏ꯫ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤ꯫ ꯂꯩꯅꯝ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ꯫ ꯃꯍꯥꯛ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯈꯛ ꯌꯥꯔꯣꯏ꯫ ꯅꯪꯅ ꯎꯄꯥꯏ ꯑꯃꯇꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯎꯟꯅꯕ ꯐꯪꯅꯅꯕ ꯇꯥꯟꯖꯥ ꯑꯃꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯂꯒꯦ, ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ꯫ ꯈꯣꯏꯇꯥ ꯄꯣꯏꯔꯩ, ꯑꯩ ꯑꯃꯨꯛꯇꯪꯒ ꯃꯣꯏꯗ ꯆꯠꯂꯨꯔꯒꯦ꯫ ꯑꯗꯨꯗꯤ ꯆꯠꯄꯤꯔꯣ꯫ ꯄꯣꯏꯔꯩ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯝꯗꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯕꯤꯅ ꯂꯩꯁꯅꯥ ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖꯗ꯭ꯔꯤ ꯑꯣꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯑꯣꯠꯂꯤ꯫ ꯑꯁ ꯀꯝꯗꯧꯏ? ꯅꯅꯝꯗꯣ ꯀꯟꯈꯣꯗꯅ ꯅꯪ, ꯍꯥ? ꯆꯥꯛ ꯆꯥꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯍꯤꯡꯗꯨ ꯂꯩꯕ ꯉꯝꯕꯒꯤ ꯌꯦꯡꯒꯦꯕ? ꯍꯣꯏꯗ, ꯃꯁꯤ ꯁꯤꯖꯈꯤꯕꯅ ꯐꯔꯕꯅꯤ꯫ ꯃꯁꯛ ꯑꯁꯤ ꯎꯕꯒ ꯃꯥꯒꯤ ꯃꯃꯥ ꯍꯤꯡꯆꯥꯕꯤꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯡꯁꯤꯐꯝꯁꯨ ꯈꯪꯍꯦꯛ ꯈꯪꯗꯕꯅꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯅꯤꯁꯦ꯫ ꯃꯥ ꯆꯦꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯂꯩꯔꯦ, ꯎꯄꯥꯏ ꯂꯩꯔꯦ꯫ ꯈꯥꯕꯗꯣ ꯑꯊꯨꯕꯗ ꯀꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯊꯕꯛꯁꯦ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯈꯥꯕꯒꯤ ꯃꯌꯨꯝꯕꯨ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯌꯥꯝ ꯑꯃ ꯂꯧꯕꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯂꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯂꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯏꯗ ꯊꯕꯛꯁꯦ꯫ ꯊꯨꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ꯫ ꯄꯣꯏꯔꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯁꯅꯥꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯉꯁꯤꯁꯨ ꯄꯣꯏꯔꯩ ꯊꯦꯡꯂꯐꯥꯎ ꯑꯗꯨꯃꯛ ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯂꯩꯁꯅꯥ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯎꯈꯤꯕꯅꯣ? ꯆꯝꯂꯕꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯂꯥꯛꯎꯕ ꯑꯩꯒꯤ ꯅꯥꯛꯁꯤꯗ꯫ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯂꯩꯁꯅꯥꯒꯤ ꯀꯣꯟꯊꯣꯡ ꯇꯝꯅ ꯅꯨꯄꯥ 3 ꯆꯪꯈꯤꯕꯗꯨ ꯄꯣꯏꯔꯩꯅ ꯂꯥꯞꯇꯛꯅ ꯎꯍꯧꯔꯤ꯫ ꯀꯩꯅꯣ, ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯊꯦꯡꯂ ꯃꯇꯝꯁꯤꯗ ꯂꯩꯁꯅꯥ ꯍꯣꯏꯗ ꯅꯨꯄꯥ 3 ꯆꯪꯈ꯭ꯔꯤꯕꯁꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ? ꯐꯩ, ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯩꯁꯅꯥꯒꯤ ꯃꯇꯨ ꯅꯥꯝ ꯍꯦꯛ ꯁꯣꯛꯄ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯄꯣꯏꯔꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯒꯦ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯨꯄꯥ 3ꯗꯨ ꯅꯨꯄꯤ ꯃꯁꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯨ ꯃꯍꯥꯛꯅꯁꯨ ꯎꯔꯤ꯫ ꯄꯣꯏꯔꯩ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯏ꯫ ꯈꯪꯂꯤꯗꯅ ꯂꯝꯍꯥꯡꯁꯤ ꯌꯧꯗꯦꯔꯣꯀꯤꯁꯅꯣ꯫ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯑꯣꯏꯌꯦ ꯈꯟꯕ꯫ ꯉꯁꯤꯗꯤ ꯅꯣꯏ 3 ꯂꯩꯔꯝꯂꯦꯟ ꯌꯧꯖꯕ ꯇꯥꯔꯦꯗꯣ꯫ ꯅꯁꯥꯅ ꯅꯃꯪ ꯊꯤꯕ ꯍꯥꯏꯕꯗꯣ ꯇꯥꯔꯦꯗꯅ ꯅꯣꯏꯗꯤ꯫ ꯈꯥꯕꯅ ꯂꯩꯁꯅꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤ꯫ ꯂꯩꯁꯅꯥ ꯃꯆꯤꯟꯅ ꯄꯨꯟꯈꯤꯕꯅ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯗ ꯄꯤꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯂꯤ꯫ ꯈꯥꯕꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯑꯣꯏꯔꯅꯤ, ꯍꯥ? ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯗ꯫ ꯅꯈꯨꯠ ꯊꯥꯝꯂꯒ ꯄꯤꯖꯗꯣꯏꯅꯤ꯫ ꯅꯪꯒꯤ ꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ꯫ ꯂꯥꯎ, ꯑꯗꯨꯝ ꯀꯟꯒꯅꯨ꯫ ꯄꯣꯏꯔꯩ ꯂꯝꯍꯥꯡ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯈꯪꯍꯧꯗ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ 3ꯗꯨꯒ ꯐꯨꯅꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯄꯣꯏꯔꯩꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯥꯕ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯄꯣꯏꯔꯩꯅ, ꯍꯦ ꯈꯥꯕ, ꯅꯪꯅ ꯄꯥꯏꯕ ꯈꯨꯗꯥꯡꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ꯫ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯪ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯅꯝꯗꯨꯅ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯗꯣ꯫ ꯅꯪꯒꯤ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯃꯨꯛ ꯑꯣꯏꯖꯔꯒꯦ ꯍꯥꯏꯖꯔꯤꯕ꯫ ꯍꯣꯏ, ꯅꯨꯄꯤ ꯃꯥꯡꯗ ꯑꯀꯟ ꯑꯊꯧ ꯌꯥꯝ ꯁꯥꯒꯅꯨ꯫ ꯅꯄꯨꯟꯁꯤꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯧ ꯐꯩ꯫ ꯑꯩꯒ ꯁꯤꯡꯅꯒꯦ ꯈꯟꯒꯅꯨ꯫ ꯆꯠꯈ꯭ꯔꯣ, ꯀꯨꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯒꯅꯨ꯫ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯗꯦ ꯉꯁꯤꯗꯤ꯫ ꯑꯣ, ꯌꯥꯝ ꯐꯥꯎꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯁꯤꯈꯤꯕꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯗ ꯋꯥꯠꯂꯤ꯫ ꯑꯩꯒꯤ ꯃꯍꯨꯠ ꯅꯪ ꯍꯥꯟꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕꯤꯔꯒꯦ꯫ ꯃꯐꯝꯗꯣ ꯀꯌꯥꯝ ꯐꯖꯕꯒꯤ ꯌꯦꯡꯂꯨꯔꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯤ꯫ ꯈꯪꯕ꯭ꯔꯥ ꯃꯤꯐꯠꯇ ꯅꯪ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ꯭ꯔꯣ, ꯍꯥ? ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ ꯅꯪꯒꯤ ꯅꯀꯣꯛꯁꯦ ꯃꯁꯨꯡ 7 ꯇꯨꯛꯅ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯉꯁꯤꯗꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯍꯪꯒꯟꯅ ꯐꯥꯎꯕ ꯌꯦꯡꯖꯗ꯭ꯔꯤꯕ ꯅꯨꯄꯤꯁꯤꯗ ꯅꯪꯒꯨꯝꯕ ꯂꯨꯈꯥꯛꯂꯥ ꯅꯪꯒꯨꯝꯕꯅ ꯃꯤꯇꯥꯕꯁꯨ ꯁꯥꯔꯤ꯫ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕꯁꯤ ꯇꯧꯈꯤꯗ꯭ꯔꯥ? ꯍꯥꯏꯌꯣ, ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ꯫ ꯐꯨꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯥꯕ ꯄꯥꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯅꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯂꯤ꯫ ꯄꯣꯏꯔꯩ, ꯇꯣꯛꯑꯁꯤ꯫ ꯃꯐꯝꯁꯤ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯁꯤ, ꯃꯤꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯆꯠꯂꯨꯁꯤ ꯂꯥꯎ꯫ ꯄꯣꯏꯔꯩ ꯃꯊꯃꯣꯏꯗ ꯂꯣꯟꯅ ꯁꯣꯟꯖꯩ꯫ ꯈꯨꯠ ꯈꯔ ꯅꯥꯖꯔꯁꯨ ꯅꯨꯡꯁꯤꯕꯤꯗꯤ ꯐꯪꯖꯔꯦ꯫ ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯔꯦ꯫
ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯁꯅꯥ ꯃꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤ ꯐꯪꯖꯔꯕꯗ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤ꯫ ꯍꯥꯏꯕꯤ ꯂꯩꯁꯅꯥꯅ ꯄꯣꯏꯔꯩꯗ ꯆꯦꯟꯈꯤꯕꯗ ꯃꯍꯥꯛ ꯑꯁꯥꯎꯕꯅ ꯄꯥꯟꯗꯣꯝ ꯂꯣꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯖꯕ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯗ ꯃꯍꯥꯛꯅ ꯂꯩꯁꯅꯥꯕꯨ ꯏꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥ ꯃꯆꯥ ꯃꯃꯧꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯤ꯫ ꯂꯩꯁꯅꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯐꯪꯖꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯁꯤꯟꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ꯫ ꯁꯣꯝꯗꯅ ꯍꯥꯏꯕꯤ ꯈꯥꯕꯒꯤ ꯁꯦꯟ ꯌꯥꯝ ꯁꯤꯡꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯈꯥꯕꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯋꯥꯋꯥ ꯂꯥꯎꯅꯔꯦ꯫ ꯁꯅꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯏꯀꯥꯏꯕ ꯃꯇꯧ ꯎꯕꯗ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯂꯛꯏ꯫ ꯕꯦꯝꯃꯥ, ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯀꯔꯤꯒꯤ ꯅꯪꯅ ꯏꯀꯥꯏꯐꯝ ꯊꯣꯛꯄꯒꯦ ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯏꯆꯥꯁꯤꯗꯤ ꯃꯍꯥꯛꯀ ꯅꯪꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯍꯥꯛꯅꯗꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯤ꯫ ꯃꯕꯣꯛꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯖꯕ ꯊꯕꯛꯀꯤ ꯃꯍꯩꯅꯤ ꯐꯪꯖꯔꯤꯕꯗꯣ꯫ ꯑꯗꯨꯅꯅꯦ ꯃꯍꯥꯛꯇꯤ ꯃꯇꯤꯛ ꯆꯞ ꯆꯥꯔꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯏꯃꯥꯇꯣꯟꯗꯣ ꯁꯦꯜꯗ ꯌꯥꯝꯅ ꯉꯥꯎꯖꯕꯤ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯇꯧꯖꯔꯨꯔꯣ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯄꯣꯏꯔꯩꯅ ꯂꯩꯁꯅꯥ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯅꯣ? ꯋꯥꯗ꯭ꯔꯕꯤ? ꯀꯩꯝꯇ ꯄꯣꯊꯥꯈꯣꯃꯤ ꯅꯪꯕꯨ꯫ ꯊꯕꯛꯇ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯁꯤꯕꯨ ꯅꯠꯇꯦ, ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯊꯕꯛ ꯇꯧꯃꯜꯂꯁꯨ꯫ ꯇꯥꯆꯧ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯃꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ꯫ ꯃꯄꯨ ꯃꯥꯅ ꯍꯥꯞꯄꯤꯔꯝꯂꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯇ ꯋꯥꯗꯦꯗ꯫ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒ ꯆꯪꯕ ꯌꯥꯕ ꯅꯠꯇꯦꯕ ꯍꯥ? ꯑꯗꯣ ꯑꯩꯁꯦ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯈꯤ꯫ ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯍꯥ? ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯅꯐꯝꯗ ꯋꯥꯔꯧꯕ ꯑꯝꯇ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨ ꯅꯍꯥꯛꯅ ꯈꯪꯕꯤꯔꯝꯗꯨꯅ ꯇꯥꯆꯧꯒꯤ ꯅꯥꯛꯇ ꯑꯩꯕꯨ ꯊꯝꯕꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯖꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯍꯣꯏ, ꯑꯩ ꯅꯪꯅ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯁꯨꯅꯤꯡꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯄꯨꯟꯁꯤꯁꯦ ꯅꯍꯥꯛꯅ ꯑꯅꯧꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯣꯜ ꯆꯣꯡꯍꯟꯕꯤꯕꯅꯤ ꯅꯍꯥꯛꯅ꯫ ꯅꯪꯗꯤ ꯑꯩꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯄꯤꯕꯤꯔꯤꯕ ꯑꯩꯒꯤ ꯃꯕꯦꯝꯃꯅꯤ꯫ ꯃꯕꯦꯝꯃ꯫